ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕ ꯕꯤꯀꯥꯁ NBSꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯆꯪꯅꯗ꯭ꯔꯕ ꯍꯣꯁꯄꯤꯇꯥꯜ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯔꯛꯇꯨꯅ ꯏꯖꯕꯅꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯅꯣꯂꯨꯛꯅ ꯍꯥꯏꯖꯍꯧꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯠꯁꯤꯟꯅꯖꯔꯤ꯫ ꯆꯪꯅꯗ꯭ꯔꯕ ꯍꯣꯁꯄꯤꯇꯥꯜ꯫ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯅꯠꯇꯅ ꯆꯨꯔꯛꯂꯤꯕ ꯃꯇꯥꯡ ꯆꯥꯗ꯭ꯔꯕ ꯏꯪꯊꯝꯊꯥꯒꯤ ꯅꯣꯡꯖꯨ ꯑꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯆꯨꯔꯤ꯫ ꯈꯥꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯁꯅꯥꯔꯩꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯅꯕ ꯍꯣꯠꯅꯔꯤ꯫ ꯌꯥꯝꯅꯃꯛ ꯂꯥꯞꯅꯕꯕꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯣꯡꯁꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇꯃꯛ ꯆꯠꯄ ꯌꯥꯗꯕꯅꯤ꯫ ꯁꯅꯥꯔꯩ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯈꯥꯡꯂꯤ꯫ ꯅꯥꯀꯟꯗ ꯃꯃꯧꯕꯨ ꯁꯦꯟꯅꯔꯤꯕ ꯂꯦꯝꯕꯤ ꯇꯧꯐꯝ ꯈꯪꯗꯦ ꯃꯃꯧꯕꯨ ꯊꯦꯝꯖꯤꯟꯂꯤ꯫ ꯂꯦꯝꯕꯤꯅ "ꯁꯅꯥꯔꯩ ꯁꯦ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯌꯨꯁꯦ, ꯏꯕꯨꯡꯉꯣꯁꯨ ꯂꯥꯛꯂꯅꯤ"꯫ ꯁꯅꯥꯔꯩ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯇꯥꯡ ꯆꯥꯅ ꯈꯥꯕꯁꯨ ꯑꯣꯇꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯅꯥꯔꯩꯕꯨ ꯃꯃꯥꯒ ꯂꯣꯏꯅꯗꯨꯅ ꯈꯨꯟꯊꯪꯅꯕꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯒ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯔꯁ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯈꯥꯕꯗ ꯍꯥꯏꯔꯛꯏ, "ꯄꯦꯁꯦꯟꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯁꯣꯝꯁꯦ?" ꯈꯥꯕꯁꯨ ꯇꯍꯥ ꯇꯍꯥꯅ ꯈꯨꯝꯃꯛꯏ, "ꯍꯣꯏ ꯃꯥꯅꯤ ꯁꯤꯁꯇꯔ, ꯃꯥꯕꯨ"꯫ ꯃꯈꯥ ꯇꯥꯕ ꯅꯪꯍꯟꯗ꯭ꯔꯦ ꯆꯦ ꯑꯃ ꯄꯤꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯔꯁꯇꯨꯅ ꯆꯦꯁꯤꯗ ꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯑꯃꯨꯛꯇ ꯊꯨꯅ ꯂꯩꯔꯛꯑꯣ." ꯈꯥꯕꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯆꯦꯗꯨ ꯂꯧꯗꯨꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯐꯥꯔꯃꯥꯁꯤꯗꯨꯗꯒꯤ ꯂꯩꯔꯨꯔꯕ ꯇꯨꯡꯗ ꯅꯔꯁꯇꯨꯗ ꯑꯃꯨꯛ ꯄꯤꯈ꯭ꯔꯦ꯫ ꯑꯃꯨꯔꯛ ꯈꯛꯇ ꯅꯠꯇꯦ ꯑꯗꯨꯝꯅ ꯍꯤꯗꯥꯛ ꯂꯩꯕ ꯊꯥꯔꯤꯕꯁꯤ 3ꯂꯛ 4ꯂꯛꯃꯨꯛ ꯊꯥꯔꯛꯂꯕ ꯇꯨꯡꯗ ꯈꯥꯕꯁꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯧꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯆꯥ ꯄꯣꯛꯄꯒꯤ ꯄꯨꯈꯠꯂꯛꯂꯤꯕ ꯁꯅꯥꯔꯩꯕꯨ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯍꯦꯛ ꯌꯧꯕꯒ ꯑꯔꯣꯏꯕ ꯁꯣꯔ ꯑꯗꯨꯃꯛ ꯍꯣꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ, ꯅꯔꯁ ꯑꯃꯗꯤ ꯐꯥꯔꯃꯥꯁꯤꯁ ꯃꯈꯣꯏ ꯈꯔꯅ ꯃꯥꯟꯅꯔꯒ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕꯅꯤ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯁꯤꯕꯗꯨꯒ ꯃꯃꯥꯗꯨꯒ ꯅꯥꯀꯜ ꯑꯃꯃꯝꯗ ꯊꯝꯗꯨꯅ ꯃꯈꯣꯏꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯪꯖꯗꯕ ꯈꯥꯕꯒꯤ ꯃꯃꯥ ꯂꯦꯝꯕꯤꯗꯤ ꯃꯤꯄꯥꯏꯔꯗꯨꯅ ꯃꯆꯥꯗ ꯍꯥꯏꯔꯛꯂꯤ, "ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣꯅꯦ? ꯏꯃꯧꯁꯨ ꯏꯁꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕꯁꯤꯕꯣ?" ꯃꯃꯥꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯕꯒꯤ ꯈꯥꯕꯁꯨ ꯉꯁꯥꯏ ꯃꯈꯩ ꯈꯪꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯡ 3-4 ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕꯁꯤꯗ ꯈꯥꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯪꯉꯛꯂꯤ꯫ ꯃꯐꯤ ꯊꯣꯡꯗ ꯃꯕꯨꯛ ꯑꯗꯨ ꯏꯁꯦ ꯁꯦꯒꯥꯏꯕ ꯃꯈꯩ ꯑꯗꯨ ꯐꯥꯎꯕ ꯄꯣꯠꯆꯤꯟꯗꯕꯤꯗ ꯑꯁꯤꯕ ꯑꯉꯥꯡꯗꯨꯒꯤ ꯈꯣꯏꯔꯤ ꯐꯥꯎꯕ ꯀꯛꯄꯤꯗ ꯗꯣꯛꯇꯔ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯗꯒꯤ ꯇꯥꯗꯦ ꯅꯔꯁꯁꯤꯡ ꯑꯗꯨꯁꯨ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ꯫ ꯃꯗꯨꯗ ꯈꯥꯕꯗꯤ ꯑꯔꯣꯏꯕꯤꯗ ꯁꯥꯎꯈ꯭ꯔꯗꯨꯅ ꯅꯥꯀꯜꯗ ꯂꯩꯔꯝꯕ ꯃꯆꯤꯟ ꯈꯔ ꯇꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨꯒꯤ ꯃꯈꯧꯔꯤꯗ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯦꯅ ꯈꯟꯕ ꯅꯣꯏ? ꯅꯣꯏꯁꯨ ꯃꯤꯅꯤꯀꯣ? ꯇꯁꯦꯡꯅ ꯅꯣꯏꯁꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯄꯗ ꯃꯇꯤꯛ ꯆꯥꯗꯦ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈꯥꯕ ꯁꯅꯥꯔꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, "ꯁꯅꯥꯔꯩ, ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ. ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ?" ꯅꯔꯁ, ꯗꯣꯛꯇꯔ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯀꯤꯅꯔꯤ꯫ ꯃꯔꯥꯜ ꯂꯩꯔꯨꯔꯕ ꯑꯣꯏꯕꯅ ꯁꯣꯛꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯒꯗꯕ ꯐꯥꯎꯕ ꯀꯤꯔꯗꯨꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯦꯞꯅꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯕꯕꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯨꯒ ꯈꯥꯕꯒ ꯃꯨꯛꯅꯕꯗ ꯑꯁꯣꯛ ꯑꯄꯟ ꯑꯗꯨꯃꯛ ꯌꯥꯎꯅꯔꯤ꯫ ꯂꯦꯝꯕꯤꯁꯨ ꯄꯨꯂꯤꯁꯇ ꯇꯥꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯐꯥꯎꯟꯗꯔ ꯑꯃꯗꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯕꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯔꯜ ꯃꯊꯨꯝ ꯂꯩꯕ ꯃꯤꯒ ꯂꯥꯏꯔꯕ ꯃꯃꯥ ꯃꯆꯥꯒ ꯌꯦꯡꯅꯕꯗꯗꯤ ꯑꯗꯨꯃꯛ ꯀꯛꯆꯦꯡꯒ ꯁꯥꯃꯨꯒꯒꯨꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕ ꯃꯃꯥ ꯃꯆꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫
ꯑꯁꯨꯝ ꯃꯔꯥ ꯂꯩꯇꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯪꯐꯝ ꯑꯣꯏꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯗꯤ ꯊꯥ 2 ꯐꯥꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯟꯙ꯭ꯌꯥ ꯗꯣꯛꯇꯔ ꯔꯥꯎꯟ ꯆꯠꯂꯨꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯄꯣꯊꯥꯔꯤꯉꯩ ꯆꯩꯔꯛꯇꯨꯗꯅꯤ ꯑꯉꯥꯡ ꯃꯆꯥ ꯈꯔꯒꯤ ꯈꯣꯟꯖꯦꯜꯅꯤ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯤꯕꯗꯨ꯫ ꯁꯟꯙ꯭ꯌꯥ ꯃꯉꯛ ꯑꯗꯨ ꯅꯥꯀꯟ ꯑꯣꯏꯌꯦꯠ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯋꯥꯈꯜꯅ ꯑꯣꯏꯔꯝꯂꯒꯅꯤ ꯈꯜꯂꯗꯨꯅ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯄꯥ ꯆꯞ ꯆꯥꯅ ꯑꯉꯥꯡ ꯑꯃꯅ ꯀꯞꯂꯛꯄꯗꯨꯗ ꯁꯟꯙ꯭ꯌꯥ ꯏꯈꯪ ꯈꯪꯅ ꯐꯝꯂꯤꯕ ꯆꯤꯌꯥꯔ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯉꯤ꯫ "ꯃꯦꯗꯥꯝ!" ꯁꯟꯙ꯭ꯌꯥ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗ ꯊꯣꯡ ꯑꯗꯣꯝꯗ ꯌꯦꯡꯉꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯊꯣꯡꯖꯤꯟꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯟꯙ꯭ꯌꯥ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯪꯉꯛꯏ꯫ "ꯂꯥꯡꯂꯦꯟ, ꯀꯩ ꯂꯩꯔꯒꯦ?" ꯂꯥꯡꯂꯦꯟꯅ "ꯃꯦꯗꯥꯝ, ꯗꯦꯂꯤꯚꯔꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯈꯔ ꯑꯣꯏꯕ ꯑꯃ ꯂꯩꯍꯧꯔꯦ." ꯁꯟꯙ꯭ꯌꯥ ꯁꯅꯥꯔꯩꯒꯤ ꯗꯦꯂꯤꯚꯔ ꯅꯨꯃꯤꯠꯇ ꯌꯥꯎꯈꯤꯕ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁꯇꯣ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯊꯧꯑꯣꯡ ꯑꯗꯨꯒꯨꯝꯅ ꯄꯨꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯆꯥ ꯄꯣꯛꯄ ꯉꯝꯗ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯅꯔꯁ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡꯅ ꯆꯪꯂꯛꯄꯗ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯧꯗꯨꯗ ꯁꯟꯙ꯭ꯌꯥ ꯄꯥꯈꯠꯄ ꯈꯖꯤꯛꯇꯤ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯊꯧꯁꯥꯗꯦ, ꯀꯔꯤꯁꯨ ꯈꯟꯗꯦ, ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯊꯋꯥꯟ ꯌꯥꯝꯅ ꯁꯥꯎꯅ ꯁꯟꯙ꯭ꯌꯥꯕꯨ ꯈꯃꯛꯏ꯫ ꯊꯋꯥꯟꯅ "ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ." ꯁꯟꯙ꯭ꯌꯥ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯆꯠꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯊꯋꯥꯟꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛꯀꯁꯨ ꯈꯃꯛꯏ꯫ "ꯉꯥꯏꯈꯣ ꯍꯥꯏꯁꯤ ꯇꯥꯗꯕ꯭ꯔꯥ?" ꯑꯀꯟꯕ ꯈꯣꯜꯂꯥꯎꯗꯨꯗ ꯁꯟꯙ꯭ꯌꯥ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯟ ꯍꯦꯛ ꯌꯦꯡꯕꯗ ꯁꯦꯜ ꯄꯥꯏꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯃꯈꯣꯏꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏꯗꯕ ꯅꯤꯄꯥ ꯃꯥꯟꯕꯗꯨꯗ ꯁꯟꯙ꯭ꯌꯥ ꯈꯔ ꯈꯖꯤꯛ ꯇꯞꯊꯅ ꯈꯨꯝꯃꯛꯏ꯫ "ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ?" ꯇꯞꯊꯅ ꯉꯥꯡꯂꯛꯂꯤꯕꯗꯨ ꯇꯞꯊꯅ ꯈꯨꯝꯂꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯔꯁ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯗꯨꯅ꯫ ꯑꯗꯨꯕꯨ ꯊꯋꯥꯟ ꯁꯟꯙ꯭ꯌꯥꯒꯤ ꯃꯅꯥꯛ ꯅꯞꯂꯛ ꯆꯪꯁꯤꯟꯗꯨꯅ ꯏꯃꯨꯛ ꯉꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯆꯥꯗꯣꯏꯈꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯁꯤꯗ ꯄꯨꯁꯤꯟꯈꯤꯕꯗꯤ ꯄꯨꯡ ꯑꯃꯃꯨꯛ ꯐꯥꯔꯦ꯫ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯂꯥꯛꯂꯒ 'ꯑꯥꯏ ꯑꯦꯝ ꯁꯣꯔꯤ' ꯍꯥꯏꯗꯤ ꯀꯩꯅꯣ? ꯑꯗꯨꯛ ꯊꯧꯁꯥꯗꯕ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯃꯤꯅꯤꯡ ꯈꯪꯗꯕ꯭ꯔꯥ? ꯗꯣꯛꯇꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯁꯨ ꯅꯣꯏꯅ ꯋꯥꯍꯟꯊꯣꯛ ꯂꯥꯟꯅ ꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯉꯁꯤ ꯅꯪꯅ ꯈꯔ ꯉꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯂꯕꯗꯤ ꯃꯥ ꯍꯤꯡꯂꯝꯂꯣꯏꯗ꯭ꯔꯥ?" ꯁꯟꯙ꯭ꯌꯥ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯗꯕꯗꯤ ꯌꯥꯗꯕ ꯑꯣꯏꯕꯅ ꯂꯠꯂꯤ ꯈꯨꯃꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯇꯥꯕꯤꯒꯗꯕ ꯊꯋꯥꯟꯅ ꯍꯥꯏꯔꯛꯀꯗꯣꯔꯤꯕ ꯁꯟꯙ꯭ꯌꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯝꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯟꯙ꯭ꯌꯥ ꯁꯣꯔ ꯑꯃ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯇꯨꯅ ꯃꯊꯟꯗ ꯈꯟꯖꯩ꯫ ꯀꯔꯤꯅꯣ ꯄꯥꯎꯈꯨꯝꯒ ꯑꯃꯠꯇ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ? ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯦꯞꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯐꯥꯎꯟꯗꯔ ꯑꯗꯨꯕꯨ ꯊꯋꯥꯟꯅ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔ ꯑꯗꯨ ꯁꯨꯞꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯤꯡꯊꯣꯔꯛꯇꯨꯅ ꯊꯣꯔꯛꯂꯤ꯫ ꯐꯥꯎꯟꯗꯔ ꯑꯣꯏꯔꯤꯕ ꯏꯕꯣꯍꯜꯁꯨ ꯊꯋꯥꯟꯗ ꯍꯥꯏꯖꯔꯛꯏ꯫ ꯏꯕꯣꯍꯜꯅ "ꯁꯥꯔ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ. ꯑꯩ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡꯗ ꯆꯦꯛꯁꯤꯟꯅ ꯍꯥꯏꯖꯔꯒꯦ. ꯁꯥꯔ, ꯄ꯭ꯂꯤꯖ ꯁꯥꯔ." ꯃꯈꯨꯠ ꯂꯣꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯨꯕ ꯇꯧꯗꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯦꯠ ꯐꯥꯎꯕ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯏꯕꯣꯍꯜꯕꯨ ꯏꯟꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯁꯄꯤꯇꯥꯜꯗꯤ ꯉꯁꯤꯗꯒꯤ ꯆꯪꯅꯕ ꯑꯃꯠꯇ ꯌꯥꯔꯣꯏ. ꯃꯁꯤꯗꯤ ꯂꯥꯌꯦꯡꯁꯪ ꯅꯠꯇꯦ, ꯃꯤꯍꯥꯠꯁꯪꯅꯤ, ꯃꯤꯍꯥꯠꯁꯪ." ꯑꯇꯩ ꯑꯇꯣꯞꯄ ꯃꯌꯥꯝꯗꯨꯁꯨ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯊꯋꯥꯟꯕꯨ ꯐꯥꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯊꯋꯥꯟ ꯁ꯭ꯇꯦꯠ ꯈꯛꯇꯒꯤ ꯅꯠꯇꯅ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯇꯣꯞ ꯃꯣꯁ ꯄꯣꯄꯨꯂꯔ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯥꯕ ꯉꯝꯗꯅ ꯊꯋꯥꯟꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯕꯨ ꯊꯤꯡꯖꯤꯟꯅꯕ ꯄ꯭ꯔꯨꯞ ꯀꯌꯥ ꯑꯃ ꯄꯤꯕꯗꯒꯤ ꯊꯋꯥꯟꯅ ꯉꯝꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯨ ꯆꯪꯅꯗ꯭ꯔꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯆꯠꯄꯗ ꯍꯣꯁꯄꯤꯇꯥꯜꯗꯨꯕꯨ ꯐꯥꯎꯗꯨꯅ ꯆꯠꯄꯗꯤ ꯀꯅꯥꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯤꯔꯣꯟꯕꯤ ꯊꯥ 9 ꯁꯨꯕ ꯑꯃꯠꯇꯁꯨ ꯃꯐꯝ ꯑꯗꯨꯕꯨ ꯂꯥꯟꯗꯨꯅ ꯆꯠꯅꯍꯜꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯄ ꯃꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯄ꯭ꯔꯤꯊꯤꯕꯤꯅ ꯀꯣꯏꯅ ꯆꯠꯄꯕꯨ ꯇꯥꯏꯕꯪ ꯀꯅꯥꯅ ꯊꯤꯡꯂꯨꯕ ꯉꯝꯂꯕꯒꯦ? ꯈꯥꯝꯗꯣꯛꯂꯨꯕꯁꯨ ꯑꯗꯨꯝ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃ ꯍꯧꯈꯤ, ꯅꯤꯅꯤ ꯍꯧꯈꯤ ꯇꯧꯗꯨꯅ ꯆꯌꯣꯜ ꯑꯃꯗꯒꯤ ꯊꯥ,
ꯊꯥꯗꯒꯤ ꯆꯍꯤ ꯀꯌꯥ ꯑꯃ ꯍꯧꯈꯤꯗꯨꯅ ꯃꯇꯝꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯟꯈ꯭ꯔꯤ. ꯆꯍꯤ 10ꯒꯤ ꯃꯇꯨꯡꯅꯤ. ꯃꯇꯝ ꯑꯃꯗ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯅꯤꯄꯥ ꯃꯆꯥꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯥꯔꯦ. ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯂꯤ. ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯊꯤꯡꯖꯤꯟꯈ꯭ꯔꯕ ꯆꯪꯅꯗ꯭ꯔꯕ ꯍꯣꯁꯄꯤꯇꯥꯜ ꯃꯄꯥꯗꯨ ꯐꯥꯎꯗꯨꯅ ꯍꯜꯂꯛꯂꯤ. ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯀꯤꯒꯟꯕ ꯀꯣꯔꯧꯗꯤ ꯄꯣꯏꯔꯩꯗ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯣꯔꯧꯅ ꯚꯥꯏ ꯆꯠꯁꯤ. ꯄꯣꯏꯔꯩ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗ ꯈꯨꯝꯃꯛꯏ. ꯀꯩꯒꯤꯅꯣꯕ ꯅꯣꯏꯅ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯤꯁꯦ? ꯃꯁꯤ ꯚꯨꯠ ꯂꯩꯕꯒꯤ ꯊꯤꯡꯖꯤꯟꯈꯤꯕ ꯅꯠꯇꯤꯌꯦ. ꯍꯩꯄꯥ ꯑꯃꯅ ꯊꯤꯡꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯕꯅꯤ. ꯍꯣꯁꯄꯤꯇꯥꯜꯁꯤꯅ ꯊꯤꯡꯖꯤꯟꯈꯤꯕꯒꯤ ꯃꯔꯝ ꯄꯣꯏꯔꯩ ꯑꯆꯨꯝꯕ ꯈꯪꯕꯗꯤ ꯅꯠꯇꯦ. ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯥꯟꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯕꯨ ꯊꯤꯡꯖꯤꯟꯕꯗ ꯁꯦꯟꯅꯈꯤꯕꯤ ꯗꯣꯛꯇꯔ ꯁꯟꯙ꯭ꯌꯥꯒꯤ ꯃꯆꯥꯅꯤꯄꯥꯅꯤ. ꯁꯟꯙ꯭ꯌꯥ ꯃꯥꯅ ꯂꯥꯜꯂꯨꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥꯗ ꯋꯥꯔꯤ ꯂꯤꯈꯤꯕꯅꯤ. ꯑꯗꯨꯁꯨ ꯊꯋꯥꯟꯗ ꯃꯔꯥꯜ ꯄꯤꯗꯨꯅ. ꯃꯔꯝ ꯑꯁꯤꯅ ꯄꯣꯏꯔꯩꯗꯤ ꯃꯃꯥꯈꯣꯏꯅ ꯆꯨꯝꯃꯤ, ꯊꯋꯥꯟꯅ ꯂꯥꯜꯂꯤ, ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯚꯨꯠ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯤ ꯉꯁꯤ ꯐꯥꯎꯕꯗ. ꯄꯣꯏꯔꯩꯒꯤ ꯊꯋꯥ ꯆꯥꯗꯕ ꯄꯥꯎꯈꯨꯝꯗꯨꯗ ꯅꯥꯀꯜꯗ ꯆꯠꯂꯤꯕ ꯂꯝꯖꯤꯡꯕꯁꯨ ꯆꯠꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ. ꯚꯥꯏ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯂꯥꯟꯒꯅꯤ ꯈꯜꯂꯤ. ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯄꯥꯁꯤꯗ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯆꯠꯅꯍꯟꯗ꯭ꯔꯤꯕꯁꯤꯗꯤ. ꯍꯟꯗꯛꯃꯨꯛꯁꯨ ꯄꯣꯏꯔꯩ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯅ ꯗꯥꯎ ꯌꯥꯖꯗꯕ ꯄꯥꯔꯇꯤꯅꯤꯗꯅ. ꯑꯁ ꯌꯥꯔꯦꯁꯦ, ꯑꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤ, ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ. ꯄꯣꯏꯔꯩꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯥꯟꯅꯕ ꯇꯟꯕꯒꯤ ꯀꯅꯥꯁꯨ ꯈꯨꯝꯅꯔꯛꯇ꯭ꯔꯤ. ꯑꯗꯨꯕꯨ ꯀꯣꯔꯧꯗꯤ ꯃꯃꯤꯠꯇꯨ ꯏꯈꯪ ꯈꯪꯍꯧꯗ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯌꯦꯡꯂꯨꯕꯅꯤ. ꯆꯠꯂꯝꯕꯗꯨ ꯃꯤꯀꯨꯞ ꯑꯃ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ. ꯀꯣꯔꯧꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯇꯦꯔꯦꯁꯇ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ. ꯃꯆꯤꯜꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯃꯤꯔꯅꯤ ꯁꯤꯕꯣ? ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯚꯦꯟ ꯑꯃ ꯍꯣꯔꯣꯟ ꯈꯣꯡꯖꯤꯜꯂꯛꯄꯗꯨꯗ ꯀꯣꯔꯧꯗ ꯅꯠꯇꯅ ꯑꯇꯩ ꯃꯥꯡꯗ ꯆꯠꯂꯤꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅꯃꯛ ꯈꯪꯄ꯭ꯔꯦ ꯈꯪꯂꯗꯨꯅ ꯃꯆꯤꯟ ꯊꯤꯗꯨꯅ ꯆꯩꯔꯛꯏ. ꯖꯦꯅꯤꯠꯅ ꯃꯤꯅꯥꯏ ꯃꯆꯥ ꯀꯅꯥꯅꯣ? ꯍꯣꯔꯣꯟꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯈꯣꯡꯅꯒꯦ? ꯑꯇꯩ ꯃꯈꯩꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯖꯦꯅꯤꯠꯀꯤ ꯃꯇꯧꯗꯨꯗ ꯅꯣꯛꯊꯣꯔꯛꯂꯤ. ꯑꯗꯨꯝꯅ ꯅꯣꯛꯅ ꯃꯈꯣꯏ ꯃꯔꯤꯁꯨ ꯆꯠꯈ꯭ꯔꯤ. ꯑꯗꯨꯕꯨ ꯚꯦꯟ ꯑꯃ ꯍꯣꯔꯣꯟ ꯈꯣꯡꯂꯛꯈꯤꯕꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯣꯠꯄꯤ ꯃꯆꯥ ꯈꯔ ꯂꯩꯔꯝꯕꯅ ꯃꯈꯣꯏꯒꯤ ꯇꯌꯥꯔꯗꯨ ꯄꯪꯆꯔ ꯑꯣꯏ. ꯃꯇꯧꯗꯨꯗ ꯗꯌꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯇꯌꯥꯔꯗꯨꯗ ꯌꯦꯡꯉꯤ. ꯑꯗꯨꯒ ꯒꯥꯔꯤꯗꯨꯗ ꯇꯣꯡꯂꯤꯕꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯂꯤ. ꯑꯁ ꯏꯃꯥ, ꯇꯌꯥꯔꯁꯦ ꯁꯤꯟꯗꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦꯕꯣ. ꯌꯣꯠꯄꯤ 3-4ꯃꯨꯛ ꯊꯤꯟꯖꯤꯜꯂꯒ ꯂꯩꯔꯤꯁꯤꯗꯤ. ꯗꯌꯥꯒꯤ ꯃꯃꯥ ꯃꯨꯈꯤꯁꯨ ꯇꯍꯥꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯗꯤ ꯑꯅꯛꯄ ꯋꯥꯛꯁꯣꯞꯀ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯗꯅ. ꯏꯃꯧꯁꯦ ꯏꯃꯥ ꯁꯦꯟꯅꯔꯝꯂꯒꯦ. ꯃꯨꯈꯤꯅ ꯑꯗꯨꯝꯅ ꯍꯥꯏꯅ ꯃꯃꯧꯒꯤ ꯃꯀꯣꯛꯇꯁꯨ ꯇꯞꯅ ꯅꯥꯟꯊꯕꯤ. ꯇꯈꯦꯜꯂꯩꯁꯨ ꯃꯅꯤꯡꯗ ꯌꯦꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ. ꯇꯈꯦꯜꯂꯩ ꯀꯞꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ. ꯏꯃꯥ ꯑꯩꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯆꯥꯁꯤꯕꯨꯗꯤ ꯀꯟꯕꯤꯌꯨꯀꯣ ꯏꯃꯥ. ꯃꯃꯧꯒꯤ ꯋꯥꯍꯩꯗꯨꯗ ꯃꯨꯈꯤꯁꯨ ꯄꯥꯈꯠꯂꯗꯨꯅ ꯃꯃꯧꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯋꯥꯈꯜ ꯄꯤꯛꯁꯤꯜꯂꯤꯕꯗꯨꯕꯣ? ꯏꯁꯨꯁꯨ ꯏꯃꯧꯁꯨ ꯑꯅꯤꯃꯛ ꯏꯃꯥꯅ ꯁꯦꯟꯅꯗꯣꯏꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯗꯌꯥ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯅꯥꯎ ꯅꯤꯄꯥꯒ ꯋꯥꯔꯤ ꯁꯥꯔꯤ. ꯃꯃꯤꯠꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯋꯥꯛꯁꯣꯞ ꯅꯠꯇ꯭ꯔꯒꯅ ꯗꯨꯀꯥꯟ ꯑꯣꯏꯔꯕꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ. ꯑꯗꯨꯕꯨ ꯄꯨꯡꯍꯥꯡ ꯍꯥꯡꯉꯤ. ꯃꯤ ꯀꯅꯥꯁꯨ ꯆꯠꯅꯗꯦ. ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯛꯂꯕ ꯐꯥꯎꯕ ꯗꯨꯀꯥꯟ ꯌꯨꯝꯗꯤ ꯂꯥꯏꯔꯗꯅ ꯃꯤ ꯐꯥꯎꯕ ꯆꯠꯅꯗꯕꯗꯨꯗ ꯐꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ. ꯊꯥꯅꯤꯜ, ꯒꯥꯔꯤ ꯑꯃꯗ ꯅꯪ ꯂꯥꯛꯂꯣ. ꯈꯨꯟꯁꯤ ꯃꯑꯣꯡ ꯑꯃꯅꯤ, ꯃꯤ ꯑꯃꯠꯇ ꯂꯩꯇꯦ. ꯐꯣꯟ ꯄꯥꯏꯔꯛꯂꯤꯕ ꯊꯥꯅꯤꯜꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯃꯛꯏ. ꯀꯩꯅꯣꯅꯤ ꯍꯥꯏꯁꯤꯕꯨ ꯇꯥꯆꯧ? ꯍꯣꯏ ꯑꯩ ꯂꯥꯛꯂꯒꯦ. ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯁꯨ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ. ꯗꯌꯥꯁꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ. ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯊꯥꯅꯤꯜꯂꯥ. ꯉꯁꯥꯏ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯂꯩꯍꯧꯕ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯃꯨꯈꯤ ꯑꯅꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯗ꯭ꯔꯤ.
Matautuda dayasu nganglamado chap leptuna nakan oyeta koyeng yengi. Masada pakatpa matha saba mipa iba punna punsin kiduna makokta paiduna daya ngaihakti tuminalay. Adubu pirang ihaurak laba mit ani aduna asum koy ni yenglakpada uri. Mangda layriba asyang nadraba hospital dugi mamangda. Magi mama amadi magi loinabi makoy ani ki thawai yaugdraba haksang duna ihing nahing sakay taribado. Matautuda dayadi kaptuna chansilay. Konjel thongna koy raw sulauri. Ima, takilay. Si, noy ni karisu tauri. Lekay kana laybagi ay koy gimating amukta di pangbiyo. Sang sinduna mamabu amukkon, magi loinabi bu amukkon. Tasyang na dayadi hangaw baga pangkakoy. Ngay haki matong Thanil sulakli. Adubu, oirang liba piba masida mak masyadi ing agpahayba do oy. Sang sinduna yeng bang amdrabasu magi tasawbu hana kon sinduna tiamjin birai. Thanil na, tasaw, si, nangamukta wakal taro. Karam na thukli manu thawdok siya. Ang liba wahang dugi ona tay na bada daya angaw ba mukum kumai. Thanil, ima siya do, yung dasa si hayo. Natay ma si Shu tum na dum laikri. Makoy ni mag ay na hayba mo tadri Thanil. Kaplam daba Thanil su, mayamagi mataw sida, mamamadi matay yung do na kaplagli. Adum nangihak layraba matungda, Thanil hospital do damit yung tamay. Mao nga mani, yung da yung siluraba su, akiba po'y. Adubu tawong sidi, karam na toki ba no hayba simadi kang daba na. Toklaroy matagong, pulis kaudo na yung hali. Asiba haksang aniyado, pors mo tiyang idamak pukri. Police officer singdo na muna yung salabasu, langla langzin ama fawat tiba fangtri. Adubu, Thanil gi mafamda paukum ama di pirai. Police officer do na, Thanil, tawdok si mina tokan ba di mandi, laigumba ama na kurum tokpa na pagadaba mali. Ngasi da nating, mafam sida mi siribasi, hana sumiyoy kaya ama sikrabani. Maduda su karisu tiba pangkiti. Police na hayrak liba wafam duda. Thanil di tajaba karawali. Adubu, post-mortem report da su tina puwagi mamisu karisu tadi. Sumna tangi, nipiya ni mag building mataktagi song tajarak tuna sijaba mali haibasi masikakta makhairi. Dayadi angaw ba magum tumina laikri, adubu Thanil di magi kada pamduna wakal kali. Tawdok sibu, imana kari pinabadagi, matanta asigumasi tawgadoribano. As, why si haina, makokta sumakut anisang duna suru-suru na isil. Nakalamarom dana. Nung tigi matawgum, pakang matcha marido, school halakli. Nambi siya na chat na, ama na amadalak na rin. Janet na, koraw, nang nagharakigan manina niya, hospital manungda nang amukta sang luiro. Karaga kina chat paga, Janet na chana maki adum na hayrak paduda. Koraw di sauning na kumai. Koraw na, karakiga lena usitaba mali, noigisi. Why si hayram do na koraw, hospital manungda changkri. Mataw duda, lamjing badi pakat na kamai. Koraw nga ikunin nang go, pagitaw wanimin nang go. Mayamgi mataw do tawsawa sada, boyray tumin na lip to ni Yengli. Janet chunok to na dumag Yengli. Adubo hospital manung maduda, shaw na siyang kiba koraw do. Ako ba konjel da lauray, ima haydan. Koraw kaw do na chalamba, lamjing ba. Mikup kara konjel adubo ta do na chamlipi. Aduga amuk, istiar matag adom da siyang katkri. Mapal da leplamba boyray yamadi sinin, makoy ni su konjel do da amaga yeng narai. Aduga, Janet na, koraw na tro. Tawa sada bagi hongnabi, taw shawa sada na dumakumai. Boyray na, matanta mamida kangi wairamnida. Hayna, lamjing bagi konjel su amuk tarai. Lamjing mana, koraw butado. Tabli hayba na ti kan na laudo na hayrak bani. Mataw do da Janet ti, boyray da hayfet yang lamdo na chanchin kri. Matong maram kangdana, siyang ba may kuding mag, koy raw laurak pa do da. Boyray su tinaba mamanaba oiba na tap na siyangay.
Poirai hospitalgi stiara du kakhalakli. Aduga sum lakpada hanagi amanba operation theater room madu ubada masado tu sumkiba khangauti. Sumna sum leptuna leiringaida magi tungdagi kanagomba man mareng sumda pairakpada poirai khangpre khangladuna koirau laurai. Poirai ima haida. Poirai gi mataududa korau senit amadi lamjingba makhoi ahumdi hauna nokthorakli. Aduga poiraida makhut thindun hairai. Korauna ibunga mikiti nangnine aidi kibidre mafamse. Noknarakliba se mathang Janet na poiraya nangsi pura berani ko kidaba sabo oirame nangdi. Adubu mayamaraksida phagi tauserabassu ngasai sanglakpada asengbu oina akiba phaukrabani lamjingbadi. Adubu haidokti karisu taudaba saduna lotchil. Aduga maasu noktuna hairi. Lamjingbana yaresi yumda halasi lao. Halasi haibadu kanasu yaramdi. Poiraisu aphau saduna hairi. Kaidowe handuino hospital sigi maramda wari libigesi. Aina ne angang uiringaida khoi maga ne yamna la ammi. Sahi tara khakni mi sangnadaba sida iman mansilakli hospital si. Emergency room operation theater na singba room kayadubu masak takli poiraina. Atay nipa ahumadasu poiraigi matung inaduna takliba room singado yeng na chal. Poirai sina kaido kibaino. Sila manipa masa singdo chak lepi. Janet na makhut thinduna wahang hanglakli badomda loi namang iyangai. Uri phaglang atuda kariguma posak amana hogaibagumna iho hoduna lairibado. Makhoi pulap changsinduna phaglangduda munna yengi. Adubu tunglomda kanaguma masakhibagum taubududa amuk pulapna tung onthorakli. Nupa ngaktani usit hoidaba kidaba amaga loinaduna poiraina hairi. Tamnabi kaiduro moigise aikhoi mari mag lambi tongan chachi aduga gate ne mini contragi manungda thingnarasi. Poiregi wo haiduda makhoi ohumchu sapmanana deal haidana hainarakla. Sagat naba poiregi mawa lauduna mari du tongan chatna. Lamjingbana left side ki stair dak chatkri. Korauna right ki stair da aduga poirei amadi Janet makhoi anina left amadi right elevator ayada badugi small pipe amamda kumthakri. Lamjingba stair dagi ashoki matik kanna sentharakli. Aduga karigumba amada sujinduna mafamduda gyan mangkhirami. Nakalama romdana Janet pikraba oyarmacha aniduda yanduna kumtharai. Duga marakta ngaihak suwaraduna pipe lairibaduda makhong thamduna ngaihak lairingai seraktudan. Mathakta laihauba yanadraba elevator ado saum kana tarakpa Janet suun. Adubu una laithopam sulaita Janet koirau laurai. Poirai! Elevator aniya si thangnana laiba oibana lauribado poirai taraduna kumai. Adubu poiraina kirabro. Poirai thawai usittaba magi kumthabam thokpa adom kumthara. Aduga Janet ki kumthabam adomda noktuna lakpadadi masado akiba pakatpaga punsin khiduna makhada git phamthai. Aduga kina adumak yengli. Janet ki kumthabam aduda Janet makok ikai masa singadusu mathaktagi tarakpagi fudektuna taribadu urbada poirai kibana kainom tawkri. Nakalama romdana korau sumakha yawri. Aduga lamjingbagi manakta lakpada lamjingba mamitka songthokpa makai makhut masa itik laimaida phibam kaina tarambaduda korau maning khanganhalli. Aduga nakanda lairiba thongdudagi mapalda thokige tawuda uri laptakna poiraina phamduna lairibado. Masu poiraigi manakta koirau lauduna chenchilai. Poirai lamjingbasi makha taba nangdri chenchilakpada Janet ki phibam adu amu urubadagi koraudi masado kiraduna korauna poirai iwani chalorsilao mafamsi kainom tawri. Hairakliba koraugi wahaiduda poiraidi tangak yengi. Mana khallubana Janet weardudagi kumthaba haitabadagi taduna sibani khalluban.
Adubu Korona Puduna Lamjingbagi Piba Madubu Amuk Yengan Badadi Boyre Shuta Sing Kiri Haifam Kangdana Kiri Mayumda Halaktuna Janet Amadi Lamjingbagi Imong Manundasu Wari Pumba Tambadagi Tawa Yaudraba Hakshang Adu Lauru Rabatunda Police Katanari Adubu Mamang the Tokiba Adugumna Karisu Langla Langjin Amatasu Tiba Pangtri Oirak Mataushida Afhauba Ahaiba Amaiba Matanaduna Korumnabakidama Kulsigi Pradan Oiriba Ibohalna Taurang Toram Tashi Numitki Ahingadudani Amaiba Mani Amadi Kulsigi Naha Nipa Macha Maira Paibi Ima Ibialamadi Pradahanga Loinaduna Laki Aduga Amaibagi Akoibada Mayam Pulap to Minalebli Aduga Manisu Hospital Dugi Mamangda Maisau Hawatuna Pusha Tauri Loiraduna Kulgi Pradan Ibo Hulgi Manakta Tapna Sang Silaktuna Manina Hairi Ibunga Mafam Sidi Amangba Laishu Laiti Karigumba Adugumagi Kudam Amatasu Pangdeni Adubu Kurumbadi Kurumagadavani Ibo Halsu Ibo Halni Kunja Sing Tahandana Tablapna Hairi Mama Yare Korumkre Haibadu Kak Hangalabadi Yare Amaiba Madi Pradan Makoi Anigi Waridi Kunja Kanana Sutakid Ngasidagi Mafamse Karishu Tauraroi Haiba Ashikakni Makoi de Kangaliba Maramaduna Hanugumna Mafamasi Landuna Adumak Chanari Adubu Ashomdana Tanil Army Secret Raw Agent Amakakni Tha Amanigi Shuti Toglakpada Mama Amadi Matai Magi Togdokto Tianga Kiban Maramaduna Tanil Tizin Balepti Mafamadomda Amam Athengda Karatoina Adumak Laktuna Yengli Adubu Agent Amagi Kok Faubangauri Mafamasi Karigoma Icham Chamba Amana Mi Hatpadi Mandri Matangi Numini Kulasigi Miron Mini Pi Amamuk Hospital Dugi Mamangda Siduna Taramle Haibagi Paudo Kulsigi Kunja Pumba Taram Mi Painari Mi Pumba Loina Makinare Sandhya Su Machani School Salam Daida Jacksina Chatna Bahai Sandhyana Atomba Pajina Chatluko Hospital Adomda Chatlano Lawuk Pauduna Chatlo Mamagi Wahayadopudi Boirai Ikai Kumnai Adubu Aroibagi Lawuk Paurga Chatlo Haibaduda Boirai Nok Fit Tauduna Kumai Ima Lawuk Paurga Chatladi School Yobada Wajana Nakaya Parak Lagen Hanglani Wahidu Hairaduna Mamada Nuksina Koli Sandhya Su Machabu Manam Nambiduna Machana Satkibado Tawaitana Yeng Jauri Nakalama Romdana Kunjak Haradi Amaya Manida Tainari Mayam Maraktagi Kara Ahal Oiba Nipa Amana Tada Taunu Taun Shelauba Yanava Mantra Kushondu Taun Asiana Tuglibasi Tada Gida Tuglam Navadi Tada Sunaigadro Hanubiya Manamu Hairi Hai Mania Aikoina di Nangbu Tajana Kalubani Adugadi Laise Nangnabu Tamba Mansilakle Wahaidu Kanman Mana Manish Hauranga Namachil Kumai Mayamna Aibu Taja Vidraba Mali Mafamdo Laimang Laitini Laimang Laitabaira Kura Matang Manau Naina Miwikaya Siribasha Hana Mangonda Nuluk na Chalamba Angang Pawana Adom na Sintak Kumlakpaduda Manishuta Sena Matwai Nungai Jadraduna Wasak Amalori Mayamna Taja Bidrabani Nane Hospital to the Ai Tama Laigani Maduda Garigumba Aini Laikidrabadi Mafamadu Tugayu Gariguma Tha Ama Hek Pabaga Aine Yumda Halak Labadi Mafamdu the Karisula Trabani Kaluko Waya Sikak Hiram Duna Mani Imung the Changduna Magi Sisi Nagadaba Pochai Pirola Chingba Jana Taknaba Kayadu Yom Sinduna Machani Pada Hai Aipari Ipa Chalukigi Nongmagi Aigi Saglukto Amurak Kaktamak Tilakadabani Kudak the Laur Pamapagi Pirip to the Parisu Mapukning Nungsi Shaushu Shauning Mapagi Tangsu Inda Yadaba Oibana Hoi Haiba Wahayasina Bakum Oiduna Lehori Hospital do Yaubada Numit na kokto la chapchana la iba matam do oy Manisu
ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕꯗ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯁꯥꯃꯤꯜ ꯑꯃꯗꯤ ꯃꯁꯥꯗ ꯐꯪꯏ꯫ ꯃꯇꯧꯗꯨꯗ ꯃꯆꯤꯜꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯀꯔꯤꯅꯣꯅꯦ? ꯅꯍꯥꯟꯃꯨꯛꯇꯤ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤ, ꯃꯔꯝꯗꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯥꯟꯍꯜꯂꯤ꯫ ꯗꯣꯛꯇꯔ ꯅꯔꯁ ꯀꯌꯥ ꯑꯃꯁꯨ ꯆꯠꯅꯔꯤ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯆꯠꯅꯔꯤꯕꯗꯨ ꯃꯅꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯑꯗꯨꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯤꯄꯥ ꯑꯃ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯈꯔꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯨꯁꯨ ꯃꯍꯥꯛ ꯑꯣꯏ꯫ ꯃꯉꯛꯇꯨ ꯆꯦꯞꯊꯗꯨꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯔꯨꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯕꯨꯛ ꯏꯁꯦ ꯁꯦꯒꯥꯏꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯅꯥꯀꯟꯗ ꯈꯣꯏꯔꯤꯁꯨ ꯀꯛꯄꯤꯗ꯭ꯔꯕ ꯑꯁꯤꯕ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯅꯤ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯊꯃꯣꯏꯗ ꯑꯋꯥꯕꯅ ꯄꯤꯛ ꯊꯜꯂꯕ ꯁꯛꯐꯝꯅꯤ꯫ ꯃꯃꯤꯠ ꯑꯅꯤꯃꯛꯁꯨ ꯄꯤꯔꯥꯡꯅ ꯃꯐꯝ ꯀꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯅꯤ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯅꯤꯡ ꯈꯪꯍꯟꯍꯟꯕꯗ ꯐꯛꯂꯥꯡꯗ ꯃꯁꯥꯗꯨ ꯊꯦꯡꯖꯤꯜꯂꯤ꯫ ꯃꯤꯠꯀꯨꯞꯇꯨꯗ ꯎꯔꯝꯕ ꯄꯨꯝꯕꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯣꯏꯔꯝꯂꯦ ꯑꯃꯟꯕ ꯃꯐꯝ ꯑꯃ꯫ ꯃꯥꯅ ꯎꯔꯝꯕ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯃꯅꯤ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯇꯥꯕꯅꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯑꯁꯨꯝꯅ, "ꯏꯃꯥ, ꯗꯣꯛꯇꯔ, ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯁꯨꯝꯅ ꯊꯝꯕ, ꯅꯣꯏꯁꯤꯕꯨ ꯃꯤꯔꯣ?" ꯍꯧꯖꯤꯛꯇꯤ ꯃꯅꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯤ꯫ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯇꯧꯍꯩꯗꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯂꯩꯕꯗ ꯍꯩꯅꯒꯗꯕ ꯔꯨꯝ ꯑꯃ ꯊꯤꯗꯨꯅ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯔꯨꯝꯗꯨꯒꯤ ꯊꯣꯡꯖꯤꯜꯗ ꯇꯥꯍꯧꯔꯤꯕꯗꯨꯗꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯕꯅ ꯃꯥꯁꯨ ꯄꯥꯔꯛꯇ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯅꯤ ꯃꯥꯒꯤ ꯇꯨꯝꯐꯝ ꯑꯃꯗꯤ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯪꯕ ꯌꯥꯗ꯭ꯔꯕ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯂꯩꯍꯧꯕ ꯔꯨꯝ ꯑꯅꯤꯃꯨꯛꯇꯤ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗ ꯄꯥꯔꯤꯁꯨ ꯃꯄꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯇꯤꯐꯤꯟ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕ ꯅꯤꯄꯥ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯇꯞꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯇꯣꯞ ꯐ꯭ꯂꯣꯔ ꯑꯗꯨꯒꯤ ꯔꯨꯝ ꯑꯃꯗ ꯃꯤꯑꯣꯏ ꯑꯃꯅ ꯂꯦꯞꯇꯨꯅ ꯂꯩꯕꯒꯨꯝ ꯎꯕꯗꯨꯗ ꯄꯥꯔꯤ ꯃꯊꯟꯇ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, "ꯕꯕꯥꯁꯦ ꯇꯣꯞ ꯐ꯭ꯂꯣꯔꯗꯒ ꯂꯩꯔꯗꯅ ꯃꯈꯥꯗ ꯁꯨꯝ ꯂꯩ ꯌꯥꯕꯗꯨꯕꯣ?" ꯋꯥꯈꯜ ꯈꯟꯅ ꯇꯣꯞ ꯐ꯭ꯂꯣꯔꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯣꯞ ꯐ꯭ꯂꯣꯔꯒꯤ ꯔꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯟꯕ ꯃꯤ ꯆꯪꯅꯗ꯭ꯔꯕ ꯉꯥꯛꯇꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯨꯝ ꯑꯅꯤꯈꯛ ꯊꯪꯅꯅ ꯃꯄꯥꯟꯗꯒꯤ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯄꯥꯔꯤꯗꯤ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯃꯥꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯃꯃꯤ ꯇꯥꯔꯛꯄꯗꯨꯗ ꯇꯨꯡꯐꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯦꯞꯂꯝꯗ꯭ꯔꯤ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯄꯥꯔꯤ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯃꯆꯤꯜ ꯃꯦꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯀꯥꯆꯤꯜ ꯑꯃꯗ ꯄꯨꯁꯤꯜꯂꯛꯏ꯫ "ꯏꯕꯨꯡꯉꯣ" ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯄꯥꯔꯤ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯄꯥꯅꯤ꯫ ꯃꯅꯤ ꯍꯟꯗꯛꯃꯨꯛꯁꯨ ꯑꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯏ, "ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯨꯄꯤ ꯑꯃ ꯀꯞꯂꯤꯕꯁꯦ ꯃꯨꯟꯅ ꯑꯃꯨꯛꯇ ꯇꯥꯁꯤꯜꯂꯨ ꯏꯕꯨꯡꯉꯣ." ꯄꯥꯔꯤꯁꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯇꯥꯔꯛꯂꯤ, ꯃꯥꯅꯤ ꯅꯨꯄꯤꯅꯤ ꯀꯞꯂꯤꯕꯗꯣ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝꯗꯤ ꯐ꯭ꯂꯣꯔ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤ ꯑꯃꯃꯝ ꯀꯞꯇꯨꯅ ꯆꯠꯅꯕꯒꯨꯝꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯗꯨꯗ ꯄꯥꯔꯤꯗꯤ ꯃꯀ꯭ꯂꯥꯞꯁꯨ ꯅꯤꯛꯂꯤ꯫ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯃꯐꯝꯁꯤꯗ ꯑꯩ ꯅꯪꯕꯨ ꯊꯝꯕ ꯄꯥꯝꯗ꯭ꯔꯤ, ꯌꯨꯝꯗ ꯆꯠꯂꯁꯤ." ꯃꯅꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ꯫ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃ ꯐꯤꯖꯣꯜ ꯑꯃꯨꯕ ꯁꯦꯠꯇꯨꯅ ꯀꯞꯇꯨꯅ ꯆꯠꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯇꯧꯗꯨꯗ ꯃꯅꯤ ꯃꯆꯥꯕꯨ ꯇꯨꯃꯤꯟꯅ ꯂꯩꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯅ ꯃꯆꯤꯟ ꯃꯄꯥꯗ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯔꯒ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯀꯣꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕ ꯅꯥꯟꯊꯕꯤꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯁꯥꯗ ꯅꯥꯟꯊꯖꯔꯛ ꯑꯗꯨꯅ ꯇꯧꯔꯕ ꯐꯥꯎꯕ ꯀꯞꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯄꯥꯔꯤ ꯃꯄꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯆꯦꯟꯊꯔꯛꯂꯤ꯫
Adubu second floor aduda mapa masa animak punna tusinminarami. Uri stair-dudagi nipi ama kumtharaklibadu. Kiba hinmanbana magi thokpa chenarakpada. Mapa macha anido tongan chenakri. Pari ladies toilet ta tomina leplingaida basin gi teptudagi isingdo mathanda tarai. Mataududa pari khangpre khanglami. Teptuda su manna yengi. Adubu kira sukina tapna sangsinduna tep adubu muthalli. Aduga mamaido non khalakpada thetliba mingselduda mahak masamagi saktamsi ubada pari ikhang khangna maninghalli. Ubani mahaki saktamsi mamai isi segai pisomsu itatat phibam kaina ubasida pari sukibani. Kiba henmanbana toilet tudagi senthorakpada makhongda karigumba amana panbadagi pari second floor dagi laimaida taduna aroiba sor honkirami. Ubani machani pagi adugumlaba saktamdo mani makhada chentharakpada phibam kaina taduna lairiba machagi manakta chensilaktuna konkhalli. Aduga khonjal thokna kablai. Pari bungo ipadi loiredana. Ichabu awafumda tanaba ipana thauranga se tawga chap manare hei ipagi bungo. Manibu yengsanba lakpa pradana duna khangankri. Mayam pumnamakta madudi pari laikhidri. Manisu mafam aduda laibangamda mayumda halakre hainari. Wakhal chamam nana lairamba poiraisu wari edu tari. Adubu thajadima. Ngasi mikup asi phawba thajadi. Mafam aduda lai lairamgani thawai lairamgani haiba mak masana thajaramdi. Maramdi koraw amadi zenitna laikhidaba numitta ukhibani mahakna mami samna nipa amagi mitam. Adubu parigi misi asigi maramda laikaina kunja miyamna wari sabadadi numittuda takhiba nipigi khonjelduga ukhiba nipigi mitam adumak ngangnari. Poiraisu poiraini numidang thengjelakpaduda hospital adomda mathanta lotna laklam. Mahak khaktara adumna lagliba lamjingbasu nakalamaromda lagli. Khangningbani animak tinaba kaubana manabani wakhalsu adubu makhoi animak adumna laklamgani haibadi khaludi. Chatna poirai machillasu murum soli basi mada natti poirai tung oiram mathanda tomina lakliba lamjingbasu soli. Ngasidi but pharadabani. Mamangda satliba poirai lamjingbagi murum soliba khonjelado wauri tari. Adubu mathanda lakhibanina mahak mathanda akiba poglakli. Aduga maningda chatliba lamjingbasu poiraina mangda chatlibado mami sami uri. Aduba masu mathanda lakhibanina kiraduna salamado chaplepi. Animaki wakhanda khanari madudi amana amabu faragi aduga yenglagi ningkri. Poiraisu maning handuna lamjingbagi manakta sangsilai aduga lamjingbasu poiraigi manakta sangsilakpaduda animak amana amagi makhauriyadu hana chapnari. Aduga mathong maram khangda kinna pungthinda thinarabaduda lamjingbadi naraduna laurai. Ayo ima sire as yamna kalini he. Poiraisu khonjelduda lamjingbani haiba khangladuna khangkau kaurai. Lamjingba mathanta thoraklaga magi ming kaurakpaduda lamjingbadi lawai lotonda hauriba samdu chap yungkri. Aduga wakhalda khanjai kaino aigi minga khangisibo masi asima but oira chala. Karisu kumlaktabaduda poirai amukkasu magi hainabi mawongda kaurai. Lamjingbadi haitaba mingna lamjingba kauba hai ainine. Mamai laiduna senkige taurambani adubu haujikti mingaududa khangli poiraini haiba khangli. Poirai oirambaduda khonjel tablapna hangai. Lamjingbana numidangssida nangdi kadaida satliba? Poiraina kadaida oiruni sangnadraba mafam ado ngasidi thangai sengna kai laige haibado khangdokuge tawbani. Mayak sagat naramlabasu animak haujikti serious dana wakhal khanari. Aduga makoi animak punchintuna lakli. Gate tudi launa adumak hangduna lai. Nakalama romdana machani pa lairamdabaduda sandya masadi ising singrai.
ꯃꯄꯨꯔꯣꯏꯕꯗ ꯇꯥꯛꯂꯝꯗꯅ ꯃꯥꯁꯨ ꯃꯆꯥꯕꯨ ꯊꯤꯕ ꯃꯊꯟꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ. ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯄꯣꯏꯔꯩ ꯃꯈꯣꯏ ꯑꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯅꯕꯒꯤ ꯋꯥꯈꯜ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯤ. ꯌꯥꯔꯤꯕ ꯃꯈꯩ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯁꯨ ꯄꯨꯟꯅ ꯆꯠꯄ ꯍꯥꯏꯕꯁꯤꯗ ꯂꯩꯔꯤ ꯑꯅꯤꯃꯛ. ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯗꯨ ꯍꯥꯟꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯐꯪꯗ꯭ꯔꯤ. ꯍꯥꯟꯅꯒꯨꯝꯅ ꯏꯃꯟꯃꯜꯂꯤ. ꯃꯈꯣꯏ ꯑꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯤ. ꯃꯄꯥꯗꯨꯗꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯔꯨꯝ ꯑꯗꯨꯕꯨꯅꯤ. ꯀꯤꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ. ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯤ ꯂꯩꯅꯕꯒꯨꯝꯅ ꯁꯨꯔꯨꯞ, ꯌꯨ ꯕꯣꯇꯜ, ꯆꯥꯛ ꯆꯥꯔꯝꯕꯒꯤ ꯄꯨꯈꯝ, ꯑꯗꯨꯒ ꯀꯥꯇꯤꯒꯨꯝꯕ ꯌꯦꯡꯕꯗ ꯀꯤꯔꯕ ꯈꯨꯠꯂꯥꯏ ꯈꯔ ꯑꯃꯁꯨ ꯂꯩꯔꯝꯕꯗꯨꯗ ꯂꯝꯖꯤꯡꯕꯗꯤ ꯄꯣꯏꯔꯩꯗ ꯇꯞꯅ ꯍꯥꯏꯔꯛꯏ. ꯂꯝꯖꯤꯡꯕꯅ, "ꯚꯥꯏ, ꯀꯔꯤꯅꯣ ꯃꯐꯝꯁꯤ ꯃꯤ ꯂꯩꯅꯕ ꯃꯥꯟꯗ꯭ꯔꯣ?" ꯄꯣꯏꯔꯩꯁꯨ ꯍꯥꯏꯐꯦꯠ ꯔꯨꯝꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯂꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ. ꯄꯣꯏꯔꯩꯅ, "ꯀꯀꯥ ꯄꯥꯔꯤ ꯍꯣꯏꯒꯤ ꯄꯨꯄꯨꯃꯅꯤꯗꯨꯕꯨ ꯌꯨ ꯊꯛꯇꯦ ꯆꯨꯔꯨꯞ ꯊꯛꯇꯦ ꯍꯥꯏꯗꯥꯏꯅꯦ? ꯃꯥꯅ ꯂꯩꯕꯗꯨꯗ ꯀꯤꯗꯅ ꯁꯤꯖꯤꯟꯅꯔꯤꯕ ꯖꯥꯠꯂꯣ?" ꯈꯟꯐꯝ ꯊꯣꯛꯄꯅꯤ ꯋꯥꯈꯜꯁꯤ. ꯃꯅꯤꯅ ꯂꯩꯔꯝꯕ ꯑꯣꯏꯕꯅ ꯑꯅꯤꯃꯛ ꯊꯣꯏꯅꯦꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ. ꯔꯨꯝꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗ 이칸 강하우다 보이레이기 막곡다 호키 스틱 아마는 깔라이 밋국두다 마파마도 막대다 보이레이 기안 망크리 어둠나 떠오락바두다 람징바슈 파칼라두나 마시 랭드나 또민는 랩두는 해학딜레이 아두부 와칼 따라가 밋국다 보이레이기 만악다 상신게 떠오바다 마기 만한간다수 보이레이다 깐키바 어두금나 깔락바두다 람징부 욱두나 또 샬리 나라바슈 나나 람징바 ngamnaba hawalaktuna mamay non kalapani. Adubo hinangak libadi, meni mafamashida layram libasi. Adusu nipa. Masamakoy isang laduna. Amukasyu puna bahaydana lamzingbagi manakta changsilakpani. Kaba mabu kaurakpaduda mamaydu laytoktuna yengai. Uri sandyana iping-ping na chansilakpadu. Adum na sandyana chansilakpaduna Hena kaba konjel tok na nokladuna hairi. Ha, Dr. Sandhya lengsen biraksi. Adom gisu saruk tungjaraki. Waisi haina lamjing babu makuta pairi ba hoki stick aduna kansilai. Ngasay makai gyan mangduna taramba poireisu mamito ngamboy ngamdaboy panglakpada lamjing bana laymaida ikheng lakta tharo maro oli aduga Sandhya busu masampaiduna rumamada pusinkibado uri. Poirei mamit kangsing singladuna mamabu kauduna haugalai. Ima! Laymaida awaz sayna kangliba lamjing bagi manakta sangsinduna amuk hanglai. Poirei na, "Bye! Si, haugulo si, misaksi ka na no, imabu karigi purino." Lamjing babu konkat piduna hanglubani, adubu lamjing badi aroy ba mikup oiduna layrami. Ngasay makay hanna tunay yang ludabani, makud ani magsu tungan taduna layramli. Aduga, makuang ani magsu yawramdri. Oiramli ba mataw sida poirei di, akiba amagaloy na dana lamjing babu manaktagi kangin intuin. Adubu amuk fuk hawatuna mamagi may kayadom na lai. Rung kudingi yengi adubu Sandhya na koiraw lawba adu kakta magdari. Tiba di pangdri. Mataw da poirei di tasing na masada ningam na saysaray. Poirei na, "Lamhin ba? Hay ba inda ba? Mamama na ngang ba tada ba ay ni? Ay na lamhilo ba dugi serakla? Ngasi ay gimit mang da uri ba singsi?" Kap na. Kudak kuntarakuna ahuba konjelda mamabu kaurai. "Ima! Nasagi konjel sitarabadi pakum amukta pirau ima." Ngasay makay tumina layrambani hospital si. Adubu hausikti Sandhyagi kapalawagi konjelda na pungininkri. May kay kangda poireisu konjelda na puwalambi da chelai. Masana lalo ba na masana pangmani haibaduni. Sandhya hausikti makhong mukut punsinduna postmortem tawfamda thamli. Masama mata yaudri. Isit amana haizin kibagi marudo sawdoktuna mahi tari. Mitkup sida uriba khabasi mata mamagi nokfeta tawba nolukba nomagi suraga sasaba mingamjadaba khabadura. Nati. Onkri.
Masidi saying saba, tamtiba, mibu parisu laytana kanba, miya mahatpada, masyada bakit pa pauraktraba. Adugumlaba, matamasigi miyam na kinaraba, serial killer magisaktam. Asuk kuiba, hospital sige mapada siriba miyamsi, kaba na hatpani haibadi, sandya gyantari. Adubu karidi upay layri, ngasidi masu, kabagi sarangda turido. Thang macha amadi kati macha magapay duna kabado, wangang duna, sandya gi manakta changsilay. Kabana, nung sidra punsisya, matamduda na, noy nangamba, aduga hausik na, haha. Onjel tong na nokturay, adubo sandya hausik pauba, ngamboy ngamdaboy haisaray. Kaba, nang adub na taugano, matamduda ay natabagto pangtoki yaw nga pangtoki ba dinati, nang iloy nga bisanaray di, operation theater hek yaw bada, aroy ba sorhon krabani. Adubo, hoy, Jumi, koy nilaan kre. Ado, nang ay jamadi imongi kalaga ay butadok piyo. Nunggum na kansin krabat hamoy amabu, mitki pi marikarana, petahan mangamgadra. Kaba hene noglakli, adubo amuk syukapay. Aduga sandiyada hayri. Sirabadi siri hayduna, ipam nangan na kangan bibadi karikay. Madudi natradana, hidak layhan ba, hingli boy ningdana, mamamatsyagi taway yawdra ba haksang adubasu, noy no sitabagum tambikibani. Waya si haibe hek loy baga, payri ba tang matsyaduna, sandyagi mabukta len bahoray. Say na kang mangamdraduna, sandyasu ko'y raw-laway. Nakalamarom na poiray mamabuti. Tasing na tawo nga si kaba matanda na tawribra, nati. Nipiya magkapliba, toilet at siyang mangamdriba, asukwira ba mapamasida layriba, habagi masada fawba damnariban. Damna batabani, sikiba nupi ahal angang koding magmisiti na sikiba na adumak ningamdabagi kolawdi law batabani. Nakalamarom da na tanil, ama iba manigi mayumdalai. Aduga, maniga una duna uhang kayama suhangli. Tanil na. Kurana mafamaduda layba matamda, kari-kari di tiyagnabirakbagi. Asing ba amata kumlakti manisu wafam karadi lokli. Adubu, lotli ba syakta madu tanil na di mayiksing na uri. Aduga karatap-taram badagi kutyawray. Manigi mamay di kupang na anirak tasila batungda manisu masil tap na kang turay. Mafamduda, ay gisani pa na sili ba do? Minahat pa nati. Ay na lai koromba numit tuda, kungi pradaan galoy na duna, lai koromba numit aduni. Mani matantaha na mafamaduda yawrak duna, tumin na letli. Aduga hospital do di yeng lubadadi, magi matyanupi tarogi konjel taray. Taro na, pabong, ngasidi nang laklita na, ay butadok pira mo. Mi patasing no na ay koibo, hospital si lonchen manumita ay ko ibo syutok pangamdana ba sino na talamli pabong. Hospital sida masapo pangamdrado na laikhidra ba magi matyano pigi konsel do tabada manidi pungakaki. Asing ba di hospital sige mapu oiri ba ibohal na mafam sida layri ba taway pum na magpasin do na hospital manung sida adumak amay bagatana do na tamkiban. Manisu wakal tari, maramaduna, laido korum sinariban. Maram di mahag hospital sida, numit amal laiduna, matyaga pumen paumin na bafang na bakot naman. Adubo taway hayba sidi taway ni, tamoy syok na lay kidaba oy ba na, ningam kidaba na, mapani maupani yeng na, hat na ba taurang taurakiban. Lirak libawari sida tanil, mafamduda, taway layri hayba di kangi. Adubu, kaba lay haibadi kang mangamdi. Hospital ki may kaida tum lakli. Somda na poiray, mama na lay riba rom madukhang larado na lakli. Aduga kaba gamuk nari. Angang oy banara, natraga na kaba gi mapanggal na kanbihin banara. Poiray henjin basang sinpapak ng ngamdi, aduma kaba na puri. Mayadagi yam labay iyama mo siori. Poiray tasyeng na panggal loy silakli. Laymay da hangkat handa haitari. Kaba na puba kudingi adumak durami. Kaba su sauna wa ngang na poiray ba puri.
ꯅꯪꯒꯤ ꯅꯆꯥꯅ ꯅꯨꯡꯁꯤꯅ ꯊꯝꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯕꯨꯅ ꯅꯨꯃꯤꯠꯇꯨꯗ ꯊꯥꯅꯤꯜꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯂꯨꯏ ꯈꯜꯅ ꯆꯪꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯂꯝꯖꯤꯡꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯂꯤ. ꯑꯗꯨꯕꯨ ꯃꯃꯤꯠ ꯃꯅꯥꯁꯤꯡꯅ ꯇꯞꯅ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟꯗꯨ ꯄꯥꯏꯔꯗꯨꯅ ꯂꯥꯛꯂꯤ. ꯈꯥꯕꯅ ꯑꯃꯨꯛ ꯀꯞ ꯑꯃꯨꯛ ꯅꯣꯛ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯊꯥꯅꯤꯜ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ. ꯑꯗꯨꯕꯨ ꯃꯔꯝ ꯑꯁꯤ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤꯕꯅ ꯍꯧꯖꯤꯛꯀꯤꯗꯤ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯍꯥꯟꯅ ꯀꯟꯅꯕ ꯍꯣꯠꯅꯔꯛꯏ. ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯕꯒꯤ ꯃꯈꯣꯡꯗ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯗꯨꯅ ꯀꯥꯞꯄꯛꯏ. ꯈꯥꯕꯁꯨ ꯆꯩꯅꯥ ꯈꯥꯡꯅ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯄꯅꯤ. ꯊꯥꯅꯤꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯇꯁꯦꯡꯅ ꯈꯥꯕꯁꯨ ꯉꯛꯂꯤ. ꯑꯗꯨꯒ ꯊꯥꯅꯤꯜ ꯃꯥꯁꯨ ꯍꯦꯟꯅ ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯦ. ꯃꯔꯝꯗꯤ ꯈꯥꯕ ꯑꯃꯗꯤ ꯊꯥꯅꯤꯜ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄ ꯁꯦꯅꯤꯌꯔ ꯖꯨꯅꯤꯌꯔ ꯑꯃꯅꯤ. ꯊꯥꯅꯤꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯛꯄꯗ ꯈꯥꯕꯅ ꯇꯥꯛꯄꯤꯈꯤꯕꯅꯤ. ꯃꯍꯩꯒꯤ ꯊꯥꯛꯇ ꯃꯅꯥ ꯀꯌꯥ ꯐꯪꯈ꯭ꯔꯕ ꯈꯥꯕꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕ ꯊꯧꯑꯣꯡꯁꯤ ꯎꯕꯗ ꯊꯥꯅꯤꯜ ꯋꯥꯍꯪ ꯍꯪꯖꯔꯛꯏ. ꯗꯥ ꯈꯥꯕ. ꯈꯥꯕꯁꯨ ꯆꯩꯅꯥꯒ ꯂꯣꯏꯅꯗꯨꯅ ꯈꯨꯝꯃꯛꯏ. ꯊꯥꯅꯤꯜ, ꯉꯁꯤ ꯏꯅꯥꯎ ꯅꯪꯒꯤ ꯈꯨꯠꯇ ꯅꯌꯥꯝꯕ ꯑꯩꯅ ꯁꯣꯛꯄꯗꯤ ꯄꯦꯟꯗꯕ ꯂꯩꯇꯦ. ꯑꯗꯨꯕꯨ ꯅꯪꯅ ꯀꯟꯒꯦ ꯊꯧꯔꯥꯡꯂꯤꯕ ꯃꯃꯥ ꯃꯆꯥ ꯑꯁꯤꯗꯤ ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯔꯕꯅꯤ. ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡ ꯃꯆꯥꯗꯨꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯉꯛꯇ ꯂꯦꯟꯁꯤꯟꯈ꯭ꯔꯤ. ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯊꯥꯅꯤꯜꯁꯨ ꯈꯥꯕꯒꯤ ꯊꯕꯥꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯅꯣꯡꯃꯩꯗꯨꯅ ꯀꯥꯞꯄꯛꯈ꯭ꯔꯤ. ꯑꯗꯨ ꯀꯟꯕ ꯕꯨꯂꯦꯠ ꯑꯃꯒꯤ ꯆꯩꯅꯥꯗꯨ ꯈꯪꯖꯤꯟꯗꯨꯅ ꯅꯣꯛꯂꯛꯏ. ꯈꯥꯕꯅ, ꯃꯇꯝ ꯑꯃꯗ ꯅꯪꯕꯨ ꯑꯩꯅ ꯐꯤꯖꯤꯛꯁ ꯇꯥꯛꯄꯤꯈꯤꯕꯗꯣ ꯅꯣꯡꯃꯩ ꯑꯃ ꯀꯔꯝꯅ ꯀꯥꯞꯀꯅꯤ, ꯃꯥꯒꯤ ꯕꯨꯂꯦꯠ ꯋꯦꯞꯁꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯤ ꯐꯤꯖꯤꯛꯁꯇ ꯌꯥꯎꯔꯤꯕꯅꯤ. ꯋꯥꯍꯩꯗꯨꯅ ꯈꯥꯕꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩꯁꯨ ꯑꯣꯏꯈꯤꯔꯝꯃꯤ. ꯃꯐꯝꯗꯨꯗꯒꯤ ꯊꯥꯅꯤꯜꯅ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯄꯣꯏꯔꯩꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯤ. ꯑꯗꯨꯕꯨ ꯈꯥꯕꯅ ꯀꯔꯤꯒꯤꯗꯃꯛ ꯈꯣꯡꯊꯥꯡꯁꯤ ꯊꯥꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯒꯠꯂꯛꯄꯗ ꯃꯇꯝꯗꯨꯗ ꯊꯕꯛ ꯄꯨꯔꯝꯕ ꯏꯝꯄ꯭ꯂꯣꯌꯤ ꯈꯨꯗꯤꯡꯃꯛ ꯀꯦꯁꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤ. ꯀꯦꯁꯁꯤ ꯆꯠꯊꯅ ꯀꯦꯁ ꯑꯁꯤꯒꯤ ꯑꯥꯏꯑꯣ ꯑꯣꯏꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯊꯥꯡꯂꯦꯟꯒ ꯀꯦꯁꯁꯤꯒꯤ ꯃꯦꯟ ꯏꯕꯤꯗꯦꯟꯁ ꯑꯣꯏꯔꯤꯕ ꯊꯥꯅꯤꯜꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯤ. ꯊꯥꯡꯂꯦꯟꯅ, ꯈꯥꯕ ꯃꯊꯟ ꯈꯛꯇꯅ ꯃꯤ ꯑꯁꯦ ꯍꯥꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ. ꯍꯥꯏꯔꯛꯂꯤꯕ ꯊꯥꯡꯂꯦꯟꯒꯤ ꯋꯥꯐꯝꯗꯨꯗ ꯊꯥꯅꯤꯜꯁꯨ ꯏꯉꯛꯅ ꯈꯨꯝꯃꯛꯏ. ꯀꯔꯝꯅꯅꯣ ꯁꯥꯔ? ꯃꯊꯟꯇꯅ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥ ꯌꯥꯎꯔꯝꯒꯗꯣꯔꯤꯕ? ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯊꯥꯡꯂꯦꯟ ꯊꯥꯅꯤꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯛꯏ. ꯅꯪꯁꯨ ꯈꯜꯂꯨꯅꯤ, ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯐꯪꯗꯕ ꯏꯁꯤꯠ ꯀꯌꯥ ꯑꯃꯗꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯈꯥꯕꯒꯤ ꯃꯐꯝꯗ ꯂꯩꯔꯝꯃꯤ. ꯃꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠ ꯌꯥꯎꯔꯝꯒꯗꯧꯕ ꯃꯥꯟꯗꯕ꯭ꯔꯥꯅꯦ? ꯆꯨꯝꯃꯤ. ꯊꯥꯅꯤꯜꯅ ꯊꯤꯒꯠꯄꯗꯁꯨ ꯈꯥꯕꯒꯤ ꯃꯐꯝꯗ ꯑꯁꯤꯒꯨꯝꯂꯕ ꯃꯃꯜ ꯑꯇꯥꯡꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯀꯦꯁꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯔꯥꯜ ꯂꯩꯔꯕ ꯗꯣꯛꯇꯔ, ꯅꯔꯁ ꯑꯃꯗꯤ ꯐꯥꯔꯃꯥꯁꯤꯁ ꯈꯛꯇꯃꯛ ꯖꯦꯜꯗ ꯊꯝꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ. ꯆꯍꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ. ꯄꯣꯏꯔꯩꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯁꯛ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯤ. ꯃꯊꯟꯗ ꯅꯥꯏꯇꯣꯝ ꯆꯠꯂꯤ. ꯑꯗꯨꯕꯨ ꯂꯝꯕꯤꯁꯤꯗ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯍꯨꯝꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯄꯤ ꯁꯤꯟꯊꯔꯤ. ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯈꯟꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯌꯦꯡꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯇꯣꯞ ꯐ꯭ꯂꯣꯔꯗ ꯃꯤ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕꯗꯨ ꯄꯣꯏꯔꯩ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯏ. ꯑꯁꯨꯛ ꯀꯨꯏꯕ ꯈꯥꯕꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯃꯟ ꯈꯨꯝꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯗꯨꯗꯤ ꯊꯋꯥꯟ ꯃꯉꯥꯡꯅꯤ. ꯃꯇꯥꯡ ꯑꯁꯤꯗ ꯆꯪꯅꯗ꯭ꯔꯕ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ. ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟ ꯕꯤꯀꯥꯁ NBSꯅ ꯈꯨꯔꯨꯝꯖꯔꯤ.